Lakle Inspector Tayay Ahan mamagta dali na story tabi di basu mujhe selu jamna taram lok chobagaloy na kono na khurumjari ngasi su pudana lakchari Diamond Radio Channel gi Late Night Story da Inspector Tayay taragani thoi suba tangka Inspector Tayay wari asigi paringda tobi amadi langlin gi yumda Inspector Tayay na halakpa matamda lambida mimanadrba mi amabu miyam changdunu furam madudagi Inspector Tayayna station da puraki masamana kakthaki mahaki mafi marul hongdoki madugi matungda mahangna haidoropagi matungina hariba miyo isi masana masabu inspector ni matam amada mahaki su police ki gari lerami mahaki guard lerami asumna mimanadrba sina hairami adubu mahaki wafamasi kadai phabu chumliba police station aduda minister Babu mahaki manauno Babu encounter the siki badugi pen da bagaloinana Inspector Tayay da mahanga singna balaki asomna station aduda Minister Babu na mahanga wangang kamjaw hundunu ngang ningi matamda Inspector Tayay na lamidagi purokiba mimana da bamiyoy aduna mangda leriba nupa adu fatta bamini mahana mahaki garibu sing da may thaduna intaki mahakpo ka amada thonglon sinduna thami haibu wafam haiki masigi matungdagi Inspector Tayay na psychiatrist ke doctor matana duna hariba miyoy asi rehabilitation center mada thamki asumna hapta anirom mafam maduda thamki Good morning sir. Oh morning. Chawa. Aina haibada nang chaluroba. Oh sir zarur. Aigi ka tam chalo. Phani sir. Sir, amta changjarge. Chango. Nang chalubududi kari hare. Sir, aikoina rehabilitation da thamliba mimana dabadu ma hana degi fane amna phagale hai sir. Adu sir, matam khajik tang changdo male. Chawa. Aidi mahaki maramda yam thuna khangning bani saje langtang narabani. Adu nangbu ma unarabro. Sir, ai unazare. Hana degi khoina ubuduga fane amda khenare. Mangonda mi amana kawbagi mi mana ngangbagi respect mongda lehawi adu sir makugi senari ba mi singduda aina hanglapo matamda masagi maming se ayam matamda paikhomba haidun hai aduga ngahaklerga thoibasu hai aduga mahaki machanupa thoi mahaki nupi gi maming di maha khangbongamti aduga yam tatna ahingda su maha police inspector ni mahaku mafam adudagi thadopi yekna basingna mahaki tungdo questiondunane natrabadi mahaki punsi khudong thiningai oi yeknaba sing aduna khangkhrabadi soidana maki mafam asida sulandarakani mahakpu lobulakani asumna hai haiduna yamakana hai sa chawa karigumba wafam amadi leiba male adubu kari diu pale mahangna tasengna igi ming paikhomba goi ai inspector oi aduga karamba batch kinu karamba chahi ginu aisu police department gi makok thongba singda wari si sarabani sir kari likhon phangba leibage chawa hoju phawbadi sana lepak manipur asida police department da achaubu pham bairamba natraga OCSI natraga inspector natraga DGP phawgi thakta police department asida thabak toba miyoi mangkhiba asigumadi bathalaithi sir adurbadi mahana hariba singje punama hajinbo oigadorbe sir chawa madumok sokhine logolangani masigi maramdi khanduniyo mimana daba mana sumna hanjana haibonati kariguma wari khradi leba male adubu aina chingnariba simak oigadra sir ge chingnabi badi kari aina khali badi chawa aina haukiba police officer sing record thigat pamatam da su police officer mata mangkiba leiti aduragadi mahakki maming paikhomba koi aduga mahak police waram wafamasi aikoina khabar da phonglaba natraga news channel sing da lauthoba adurabadi imung manungi mi thorkadra khali sir wafam aduda mimana daba migi wa taraga police na pauchi amadi khabar da phongi harabadi sir chumi chawa madusulan madi nathi adugu mataw karamna mahaki khol siliga dege habasini sir upay amadi lere sir social media sing season ariba na hasingda ekoi police na nataba makoi ge follower khare yamni ama mi mada inspector paikhomba koba ama mangkhiba leibra madugi likhun takpa ngamba imung manung lerabadi manak nakpada leiba police station da pau bibiu harabadi sir right chawa madu yengbe adabu
ꯑꯁꯨꯝꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯀꯅꯥꯅ ꯊꯥꯖꯕꯤꯒꯗꯧꯔꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯠꯇ꯭ꯔꯒ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯊꯣꯛꯄ ꯑꯣꯔꯗꯔ ꯅꯠꯇꯕꯅꯤꯅ ꯃꯗꯨꯕꯨ ꯊꯥꯖꯕꯤꯒꯗ꯭ꯔꯥ ꯑꯗꯨꯁꯨ ꯈꯜꯂꯤꯕꯅꯤ ꯁꯔ ꯑꯃꯕꯨ ꯑꯣꯏꯔꯦ ꯄꯥꯏꯈꯣꯝꯕ ꯀꯧꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯗꯣꯛꯂꯒ ꯑꯗꯨꯒ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯈꯨꯗꯤꯡꯃꯛꯇ ꯄꯥꯏꯈꯣꯝꯕ ꯍꯥꯏꯕꯁꯤ ꯌꯥꯎꯔꯝꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯈꯣꯡꯒꯨꯜ ꯑꯃ ꯂꯤꯕꯗꯤ ꯁꯔ ꯃꯗꯨꯃꯛꯅꯤ ꯆꯥꯎꯕ ꯑꯩꯅ ꯈꯜꯂꯤꯕꯁꯤ ꯏꯟꯁꯄꯦꯛꯇꯔ ꯄꯥꯏꯈꯣꯝꯕ ꯅꯠꯇ꯭ꯔꯒ ꯄꯥꯏꯈꯣꯝꯕ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯅꯤꯡꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯗ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯈꯕꯔꯗ ꯍꯥꯞꯄꯨ ꯅꯠꯇ꯭ꯔꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯈꯨꯠꯊꯥꯡ ꯑꯩꯈꯣꯏꯅ ꯍꯦꯛ ꯇꯧꯔꯨꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯥꯞꯂꯨꯔꯕꯗꯤ ꯐꯖꯔꯣꯏꯗꯧꯔꯤꯕ ꯑꯩꯈꯣꯏꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯂꯦꯝꯗꯕ ꯇꯥꯒꯗꯧꯔꯤꯕ ꯆꯨꯝꯃꯦ ꯁꯥꯔ ꯑꯗꯨꯕꯨ ꯆꯥꯎꯕ ꯑꯩ ꯋꯥꯐꯝ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩ ꯑꯀꯨꯞꯄꯗꯨ ꯈꯪꯅꯕ ꯍꯣꯠꯅꯒꯅꯤ ꯑꯁꯨꯝꯅ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯑꯃꯗꯤ ꯆꯥꯎꯕ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯇꯦꯡꯗ ꯄꯥꯏꯈꯣꯝꯕ ꯀꯧꯕ ꯏꯟꯁꯄꯦꯛꯇꯔ ꯑꯃ ꯉꯁꯤꯗꯒꯤ ꯆꯍꯤ 10-15 ꯐꯥꯎꯕꯗ ꯂꯩꯈꯤꯕ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯪꯅꯤꯡꯕ ꯂꯩꯔꯕꯗꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯅ ꯄꯨꯔꯤꯕ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯄꯥꯎ ꯐꯥꯎꯕꯤꯔꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯄꯥꯎ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯣꯡꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯦꯁꯄꯤꯅ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯗ ꯀꯣꯜ ꯇꯧꯔꯛꯈꯤ ꯍꯜꯂꯣ ꯁꯔ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯁꯔ ꯅꯠꯇꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯔꯝꯕ ꯄꯥꯏꯈꯣꯝꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯈꯪꯅꯤꯡꯂꯕꯗꯤ ꯁ꯭ꯇꯦꯁꯟ ꯑꯁꯤꯗꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒ꯭ꯔꯨꯞ ꯈꯔꯅ ꯊꯥꯒꯠꯂꯤꯁꯤ ꯀꯔꯤꯅꯣ ꯁꯔ ꯃꯤꯃꯥꯟꯅꯗꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯉꯁꯤꯗꯒꯤ ꯍꯞꯇꯥ 2ꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏ ꯑꯃꯈꯛ ꯐꯥꯒꯠꯈꯤ ꯃꯍꯥꯛꯁꯤ ꯂꯝꯕꯤꯗ ꯃꯤꯌꯥꯝꯅ ꯐꯨꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯕꯨ ꯄꯥꯏꯈꯣꯝꯕ ꯀꯧꯏ ꯃꯍꯥꯛ ꯏꯟꯁꯄꯦꯛꯇꯔꯅꯤ ꯃꯐꯝ ꯑꯃꯗ ꯃꯇꯝ ꯀꯨꯏꯅ ꯃꯈꯣꯡꯗ ꯌꯣꯠꯂꯤ ꯄꯨꯟꯁꯤꯟꯗꯨꯅ ꯃꯤꯑꯣꯏ ꯈꯔꯅ ꯊꯝꯃꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏ ꯁꯔ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛꯄꯨ ꯁꯥꯏꯀ꯭ꯔꯥꯇꯤꯛ ꯗꯣꯛꯇꯔ ꯑꯃꯒ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯑꯃꯗ ꯂꯩꯔꯤ ꯁꯔ ꯑꯗꯨꯕꯨ ꯁꯔ ꯃꯍꯥꯛꯀꯤꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯨꯝꯕꯅꯣ ꯑꯃꯗꯤ ꯑꯔꯥꯟꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯣꯔꯗꯔ ꯑꯁꯤ ꯊꯣꯛꯄꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯔ ꯒ꯭ꯔꯨꯞ ꯑꯃꯈꯛꯇ ꯑꯩꯅ ꯋꯥꯐꯝꯁꯤ ꯍꯧꯗꯣꯛꯄꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯏꯟꯁꯄꯦꯛꯇꯔ ꯄꯥꯏꯈꯣꯝꯕ ꯀꯧꯕ ꯃꯥꯡꯈꯤꯕ ꯂꯩꯕ꯭ꯔꯥ ꯈꯪꯅꯅꯕ ꯃꯗꯨꯒꯤ ꯈꯣꯡꯊꯥꯡ ꯑꯃꯈꯛ ꯊꯥꯡꯖꯤꯟꯖꯕꯅꯤ ꯁꯔ ꯃꯗꯨꯕꯨ ꯌꯥꯕ꯭ꯔꯥꯅꯦ ꯇꯌꯥꯏ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯌꯥꯎꯁꯜꯂꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯃꯤꯌꯥꯝꯒꯤꯗꯃꯛ ꯑꯐꯕ ꯊꯕꯛ ꯇꯧꯏ ꯑꯩꯅ ꯌꯥꯏ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯉꯥꯎꯔꯒ ꯃꯊꯣꯡ ꯆꯥꯗꯕ ꯇꯧꯔꯤꯕꯁꯤꯒꯤ ꯃꯔꯛꯇ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯕꯨꯁꯨ ꯌꯥꯎꯍꯟꯕꯁꯦ ꯃꯁꯦ DGPꯅ ꯑꯩꯉꯣꯟꯗ ꯋꯥ ꯍꯥꯏꯔꯛꯂꯕꯅꯤ ꯌꯥꯔꯒꯗꯤ ꯄꯣꯁꯠ ꯊꯥꯒꯠꯂꯤꯕꯗꯨ ꯌꯥꯝ ꯊꯨꯅ ꯀꯥꯍꯜꯂꯨ ꯁꯔ ꯑꯩ ꯃꯗꯨꯃ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ ꯂꯧꯈꯠꯇ꯭ꯔꯤꯉꯩꯗ ꯈꯔ ꯍꯪꯉꯝꯃꯨꯅꯦ ꯍꯌꯦꯡ ꯁꯣꯏꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯗꯃꯨꯛ ꯆꯦꯟꯅꯩꯗꯅ ꯐꯅꯤ ꯁꯔ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩꯈꯣꯏꯕꯨ ꯃꯤꯡꯆꯠ ꯊꯤꯅꯕ ꯇꯧꯔꯤꯕꯗꯨ ꯌꯥꯝ ꯊꯨꯅ ꯂꯧꯊꯣꯛꯎ ꯐꯅꯤ ꯁꯔ ꯑꯩ ꯊꯝꯃꯒꯦꯀꯣ ꯁꯔ ꯑꯩꯅ ꯈꯟꯕꯗꯨꯃꯛ ꯍꯦꯛ ꯇꯧꯏ ꯁꯔ ꯀꯩꯗꯧꯔꯦ ꯆꯥꯎꯕ ꯁꯔ ꯐꯦꯁꯕꯨꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯈꯛꯅ ꯏꯟꯁꯄꯦꯛꯇꯔ ꯄꯥꯏꯈꯣꯝꯕ ꯀꯧꯕ ꯑꯃꯈꯛ ꯉꯁꯤꯗꯒꯤ ꯆꯍꯤ 15-16ꯀꯤ ꯃꯃꯥꯡꯗ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯕ ꯑꯃꯈꯛ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦ ꯍꯥꯏꯔꯤ ꯁꯔ ꯆꯥꯎꯕ ꯃꯤꯑꯣꯏꯗꯨꯒꯤ ꯅꯝꯕꯔ ꯈꯪꯕ꯭ꯔꯥ ꯁꯔ ꯅꯝꯕꯔꯗꯤ ꯈꯪꯗ꯭ꯔꯦ ꯁꯔ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯦꯗ꯭ꯔꯦꯁꯇꯤ ꯂꯩ ꯁꯔ ꯑꯦꯗ꯭ꯔꯦꯁ ꯐꯔꯦ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯏꯟꯁꯄꯦꯛꯇꯔ ꯄꯥꯏꯈꯣꯝꯕ ꯉꯁꯤꯗꯒꯤ ꯆꯍꯤ 15-16ꯀꯤ ꯃꯃꯥꯡꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯃꯤꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯁꯤꯅ ꯀꯅꯥꯅꯣ ꯃꯗꯨꯒꯤ ꯃꯔꯝꯗ ꯈꯪꯅꯕ ꯇꯧꯁꯤ ꯐꯅꯤ ꯁꯔ ꯒꯥꯔꯤ ꯊꯧꯗꯣꯔꯣ ꯆꯥꯎꯕ ꯒꯥꯔꯤꯁꯦ ꯁ꯭ꯋꯥꯏꯁꯦ ꯇꯞꯅ ꯊꯧ ꯁꯔ ꯀꯔꯤ ꯂꯩꯔꯒꯦ ꯁꯔ ꯆꯥꯎꯕ ꯃꯐꯝ ꯑꯁꯤꯅꯤ ꯑꯩꯅ ꯌꯥꯝꯅ ꯉꯥꯎꯖꯔꯛꯈꯤꯕ ꯑꯩꯒꯤ ꯇꯝꯐꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯂꯝꯕꯤ ꯂꯝꯍꯥꯡꯁꯤꯡꯁꯦ ꯀꯔꯤꯃꯠꯇ ꯍꯣꯡꯕ ꯂꯩꯔꯝꯗꯦ ꯌꯦꯡꯉꯨ ꯑꯥꯗ ꯂꯥꯞꯅ ꯎꯔꯤꯕ ꯂꯝꯄꯥꯛꯁꯦ ꯑꯁꯤꯒꯤ ꯂꯝꯄꯥꯛꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯊꯥꯕꯜ ꯆꯣꯡꯈꯤꯕꯗꯣ ꯑꯣ ꯁꯔ ꯁꯥꯏꯀꯜ ꯌꯥꯜꯂꯝꯕꯗꯨꯗꯤ ꯁꯔ ꯃꯥꯅꯤ ꯂꯝꯄꯥꯛ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯂꯩꯔꯤꯕ ꯋꯥꯄꯜ ꯑꯁꯤꯗꯅꯤ ꯑꯣ ꯁꯔ ꯁꯥꯏꯀꯜ ꯌꯥꯜꯂꯝꯕꯁꯤꯡꯗꯨ ꯃꯊꯧꯅꯥꯗꯤ ꯌꯥꯝꯅ ꯐꯩꯀꯣ ꯁꯔ ꯅꯪꯒꯤ ꯑꯦꯗ꯭ꯔꯦꯁꯇꯨꯕꯨ ꯆꯨꯝꯂꯕ꯭ꯔꯣ ꯁ꯭ꯋꯥꯏꯒꯤ ꯃꯐꯝꯁꯤꯅꯤ ꯍꯥꯏꯕ꯭ꯔꯣ ꯁꯔ ꯃꯤꯑꯣꯏꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯦꯗ꯭ꯔꯦꯁꯁꯦ ꯁ꯭ꯋꯥꯏꯗ ꯆꯨꯝꯃꯤ ꯐꯔꯦ ꯅꯝꯕꯔꯁꯨ ꯈꯪꯗ꯭ꯔꯕꯅꯤꯅ
ꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯤ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡꯗꯣ ꯍꯪꯂꯁꯤꯅꯦ ꯍꯣꯏ ꯁꯔ ꯊꯧꯖꯜꯂꯨ ꯒꯥꯔꯤꯗꯣ ꯒꯥꯔꯤꯗꯣ ꯈꯥꯝꯃꯨ ꯑꯁꯤꯗ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯣꯜꯂꯤꯕ ꯏꯃꯥꯁꯤꯗ ꯆꯪꯉꯒ ꯑꯝꯇ ꯍꯪꯉꯨ ꯐꯅꯤ ꯁꯔ 이마 걔놈 당제게 수디로이게 юм시 그러와야 되노 이봉어 수디로이게 юм하부 юм낙티 거리노 농마이 템기니 농마이 템 수디 오오 시기 레락 사항부세 시대 좀 어항놈다 해갈로 아두가 우꾸우면 레이베니 우꾸도 란토가 아두면 레이라버니 오 파레파레 마두디 이함농아이자리 마 살 시기 람비시대 좀더 잠그더버니 아두가 우꾸우면 레이 하이 우꾸두기 마탕다니 하이 그리 아두디 tamphagi lekai maktada sir lekai hasidro mani chawba lekai hasidni nusidra nasaidagi gari thoduna lagliba lamse phani hamna sang mapum asi pawba ai cycle da lagliba oh sir adubu mahakti mayum makai hoi chawba matamaduda imana hairakpada mahak luhongnananbagidamak sem sakre haibani mafam asi yorokpada aigi isase ison sontakre sir mafam asidi yamna nuksi sargi thamoida phoronggadabado aisu khongjai sir adubu hojikti mahak leitrabanina kari thorani sir hoi chaba adubu thamoi ase phathau haibadi yade mafam asi yorolaga kangchon sontakre phare chaba chase sir ukoda lanthokpadi yore sir sidadi mi mata leite sir adudi thangnabagi thongalse asida changaga miga lebriyam aidi kumtharaga yeningdre sir thongalasi mani chaba thonghalasi aigi lepam aigi yengpham aigi punsigi han manungsiba tamphagi thongalni phani sir ai makhoigi miga lebre inge sir kainom tang jage ba oh somdam ta warobi beade somdam lambi ma khangraba amta tapi be yagadra sidi masokdo phajakreda kana horizano sarna haibadadi tamphadi mayum pankre aduga asibu tampha koigi manau nu bigori jala sardam tangi sir nupi ma thole sir adudi nang hango sudirogi yumdo sidaram ta hango sir thole benu pise sir aina chingna bam leire sir kaino haisibo sir mi yamno wang chawe masak su yano phaje sir ha kaino haisibo ni ato porongani da nate sir amto kumthabiro sir chawba ichop chopna danamu sir amto kumthabiro sir 이제 수디로기 용시보 가난하시보 대야이 너트로 덤파 낭디 뭐도 그럼나 대야이 아이 yung masida do maglay te ay karino hay sita ba nang luhong buki siyam sakre hay dudi te ay luhong kibayam na pamro ha ay luhong kibayam na pamro nang gipaw tabadi am nangay sana bagi nang gold medal lokhibaga matam khara leiraga nangi thabak post pikhibado
ꯃꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯇꯝꯐꯥꯁꯨ ꯑꯃꯅꯤ ꯑꯗꯨꯕꯨ ꯇꯝꯐꯥ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯑꯃꯇ ꯇꯌꯥꯏꯅ ꯑꯩꯒꯤ ꯋꯥ ꯇꯥꯅꯕꯒꯤ ꯃꯇꯝꯕꯨ ꯂꯩꯈꯤꯕ꯭ꯔꯥ ꯑꯩꯅ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯇꯌꯥꯏꯒꯤ ꯈꯣꯡꯗ ꯌꯦꯠꯂꯔꯒꯅꯤ ꯍꯥꯏꯗꯨꯅ ꯇꯌꯥꯏꯅ ꯆꯍꯤ 4-5 ꯍꯨꯟꯇꯣꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯛꯇꯅ ꯃꯄꯥꯟ ꯂꯝꯗ ꯂꯩꯈꯤꯕꯗꯣ ꯑꯗꯨ ꯀꯟꯕ ꯇꯌꯥꯏꯒꯤ ꯊꯃꯣꯏ ꯑꯗꯨꯕꯨ ꯇꯝꯐꯥ ꯅꯪ ꯋꯥꯍꯩ ꯑꯃꯇꯪꯗꯤ ꯈꯪꯉꯦ ꯇꯌꯥꯏ ꯑꯩꯒꯤ ꯏꯔꯥꯜꯁꯦ ꯑꯩꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯏ ꯇꯌꯥꯏꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯏ ꯍꯥꯏꯕꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯔꯕꯗꯤ ꯉꯁꯤꯗꯤ ꯑꯩꯒ ꯇꯌꯥꯏꯒ ꯃꯥꯟꯅꯔꯕ꯭ꯔꯥ ꯇꯌꯥꯏꯒꯤ ꯂꯝꯕꯤꯗ ꯉꯁꯤꯁꯨ ꯇꯝꯐꯥꯅ ꯌꯦꯠꯇ꯭ꯔꯤ ꯌꯦꯠꯄꯁꯨ ꯌꯦꯠꯂꯣ ꯑꯗꯨꯒ ꯇꯝꯐꯥꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯃꯗꯤ ꯇꯌꯥꯏꯅ ꯀꯧꯕꯤꯈ꯭ꯔ ꯃꯥꯜꯂꯦ ꯀꯔꯝꯕ ꯋꯥꯍꯩ ꯅꯪꯅ ꯍꯥꯏꯕ ꯀꯔꯝꯕ ꯋꯥꯍꯩꯅꯣ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨ ꯇꯌꯥꯏꯒꯤ ꯑꯣꯏꯗ꯭ꯔꯕꯗꯤ ꯇꯝꯐꯥ ꯀꯅꯥ ꯑꯃꯠꯇꯒꯤ ꯑꯣꯏꯍꯜꯂꯣꯏ ꯇꯝꯐꯥ ꯆꯨꯝꯃꯦ ꯑꯩ ꯂꯨꯍꯣꯡꯕꯒꯤꯗꯃꯛ ꯗꯣꯛꯇꯔ ꯑꯃꯒ ꯍꯥꯏꯅꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯁꯨꯅꯤꯇꯥꯗꯣ ꯂꯥꯛꯈꯤ ꯏꯆꯦ ꯁꯨꯅꯤꯇꯥꯅ ꯃꯉꯣꯟꯗ ꯄꯥꯎ ꯈꯔ ꯇꯝꯃꯤ ꯇꯝꯐꯥ ꯅꯪꯕꯨ ꯂꯨꯍꯣꯡꯒꯗꯧꯔꯦ ꯍꯥꯏꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯏꯆꯦ ꯏꯃꯥ ꯍꯣꯏ ꯕꯕꯥ ꯈꯣꯏꯅ ꯍꯥꯏꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯨꯍꯣꯡꯕꯁꯤ ꯌꯥꯗꯦ ꯂꯨꯍꯣꯡꯕꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯩ ꯌꯨꯝꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯒꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯀꯗꯥꯏꯋꯥꯏ ꯆꯠꯇꯣꯏꯅꯣ ꯈꯪꯗꯦ ꯏꯆꯦ ꯃꯥꯂꯦꯝ ꯑꯁꯤ ꯄꯥꯛ ꯆꯥꯎꯏ ꯑꯩꯒꯤꯁꯨ ꯂꯝꯕꯤ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯇꯝꯐꯥ ꯇꯌꯥꯏꯒ ꯅꯪꯒ ꯀꯔꯤꯝꯇ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕꯣ ꯇꯌꯥꯏꯗꯣ ꯑꯩꯗꯤ ꯑꯩꯒꯤ ꯏꯄꯥꯝ ꯂꯝꯗꯝꯒꯤ ꯃꯤꯅꯤꯅ ꯅꯨꯡꯁꯤ ꯅꯪꯅ ꯄꯤꯌꯣ ꯍꯥꯏꯕ ꯆꯤꯊꯤꯗꯨ ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯔꯒꯅꯤ ꯃꯥꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯣꯔꯣ ꯇꯥꯍꯧꯕꯅꯤ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯇꯪꯗꯤ ꯍꯥꯏꯅꯤꯡꯉꯤ ꯀꯔꯤꯅꯣ ꯏꯆꯦ ꯇꯌꯥꯏꯅ ꯍꯥꯏꯔꯝꯕ ꯋꯥꯔꯣ ꯑꯗꯨꯕꯨꯗꯤ ꯅꯠꯇꯦꯗ ꯍꯧꯖꯤꯛꯄꯨꯗꯤ ꯅꯪꯁꯨ ꯂꯨꯍꯣꯡꯗꯣꯔꯕꯅꯤꯅ ꯍꯥꯏꯗꯣꯛꯑꯁꯨ ꯌꯥꯔꯦ ꯀꯔꯤꯅꯣ ꯀꯔꯤ ꯋꯥꯅꯣ ꯏꯆꯦ ꯅꯈꯣꯏꯒꯤ ꯏꯃꯥꯅꯅꯦ ꯇꯌꯥꯏꯕꯨ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯈꯤ ꯃꯥꯜꯂꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯆꯦ ꯀꯔꯤ ꯍꯥꯏꯅ ꯉꯥꯡꯈ꯭ꯔꯤꯕ ꯅꯣꯡꯃ ꯌꯨꯝ ꯑꯁꯤꯗ ꯅꯪꯕꯨ ꯎꯅꯤꯡꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗ ꯅꯈꯣꯏꯒꯤ ꯏꯃꯥꯅꯅꯦ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯦ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯧ ꯑꯗꯨꯒ ꯅꯪꯒꯤꯗꯤ ꯂꯧ ꯂꯧꯔꯥ ꯑꯃ ꯂꯩ ꯁꯅꯥꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯒ ꯁꯦꯜ ꯂꯟ ꯊꯨꯝ ꯑꯎꯟꯄꯣꯠꯇꯗ ꯒꯥꯔꯤ 4-5 ꯄꯥꯡꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏ ꯃꯥꯜꯂꯦ ꯑꯩꯁꯨ ꯈꯪꯗꯦꯀꯣ ꯅꯈꯣꯏ ꯃꯥꯅ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯇꯝꯃꯛꯄꯅꯤ ꯑꯗꯩꯗ ꯋꯥꯐꯝꯁꯦ ꯑꯩꯅꯁꯨ ꯇꯌꯥꯏꯗ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯆꯤꯊꯤꯗꯣ ꯑꯗꯨ ꯄꯤꯕ ꯆꯠꯄ ꯃꯇꯝꯗꯅꯦ ꯃꯣꯏ ꯃꯥꯅꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯗꯣ ꯅꯪꯅ ꯄꯨꯛꯅꯤꯡ ꯍꯟꯒꯅꯨ ꯅꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯧ ꯅꯈꯣꯏꯅꯤ ꯊꯨꯡꯅꯧ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯇꯤꯛ ꯃꯄꯥꯁꯦ ꯃꯤꯅ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯋꯥꯗꯣ ꯑꯩꯅ ꯃꯉꯣꯟꯗꯁꯨ ꯇꯝꯃꯝꯃꯦꯕ ꯏꯆꯦ ꯑꯁꯨꯛ ꯀꯨꯏꯕ ꯋꯥꯁꯤ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯇꯝꯗꯕꯗꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯉꯝꯖꯔꯣꯏꯀꯣ ꯅꯣꯏ ꯃꯥꯅꯅꯦ ꯑꯩꯉꯣꯟꯗꯒ ꯍꯣꯔꯦꯟ ꯍꯥꯏꯔꯗꯤ ꯁꯝ ꯐꯣꯏꯒꯦ ꯍꯥꯏꯔꯛꯀꯅꯤ ꯅꯈꯣꯏꯗ ꯈꯔ ꯆꯦꯡ ꯐꯧ ꯍꯪꯕ ꯂꯥꯛꯏꯁꯦ ꯅꯣꯏ ꯃꯥꯅ ꯄꯤꯔꯛꯎ ꯌꯥꯔꯣꯏꯕ ꯅꯪ ꯈꯛꯇꯪ ꯈꯪꯖꯜꯂꯣꯅ ꯑꯩꯅ ꯍꯥꯏꯕꯅꯦꯕ ꯇꯌꯥꯏꯗꯣ ꯑꯩꯅ ꯃꯉꯣꯟꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯝꯕꯅꯤ ꯏꯃꯥ ꯑꯩꯈꯣꯏꯅ ꯌꯥꯗ꯭ꯔꯁꯨ ꯀꯩꯗꯧꯒꯦ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯤꯕꯗꯨꯗꯤ ꯑꯩꯅ ꯍꯥꯏꯔꯝꯕꯅꯤ ꯏꯆꯦ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯗꯤ ꯇꯌꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯦꯅ ꯍꯥꯏꯔꯣꯏ ꯅꯪꯒꯤ ꯇꯌꯥꯏ ꯍꯥꯏꯔꯤꯁꯦ ꯄꯨꯔꯥ ꯃꯤ ꯃꯅꯨꯈꯥꯡꯅꯤ ꯃꯥꯅ ꯅꯤꯡꯈꯤꯕꯗꯣ ꯇꯨꯗ ꯈꯟꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯇꯝꯐꯥ ꯅꯪꯒꯤ ꯇꯌꯥꯏꯁꯦ ꯃꯅꯨꯡꯗꯤ ꯀꯜꯂꯦ ꯍꯥꯏꯕꯕꯨ ꯅꯈꯣꯏ ꯑꯅꯤ ꯊꯨꯡꯅꯈꯤꯗꯕꯒ ꯊꯣꯛꯑꯗꯤ ꯃꯌꯨꯝꯒ ꯄꯥꯜꯂꯣꯏꯗꯣꯏꯖꯥꯅꯤꯀꯣ ꯑꯩꯅ ꯈꯪꯕꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯅꯦ
maching amani hek taminam thonam basi mongonda yabajanati achum magine bu hairadine mamana bado like kom marakta namsindana mamana ba phubagi dama mamana ba phuruk mi du phuri bani dana khamtok pada koina ngangoni ge sanabadane ado nang wafam se noi ma hui mamang de aina tamena hairakanu ko ado kaidori hainoba lohong badu nang hongole dong natro iche aino honing da lebaga iche na tamliba wafam sigadi haujikti ai songhong hongaroi aduga ai yum thadokduna su chalaroi yum asida yum panba khangdabi nupi amagum yum asidane chuk charaba su sarasan makhoina ngamra aina ngamra haibadu yengba thari pamabasu pamdrabasu aingonda haibam thui nungsinabadabu lan thumna yabra lam thum leiraga thamoi sengnadana imung aduda nupa nupi ani mo chanadrabadi kari torugani che mo chanana amaga magi puning khangnarabadi nungaya phaba haibadudi kari sunati khwaidagi luribadi che nungsinaba amadi pukchen khojen tenabadi nungsinadraga khutta lan thum paira kari toruduni che chummeba ado aidi nangi luhongba thukaigena lakpu sunati nahan moksu nangna chithi piona piba chatpaduda nangi tayaiduda ina kari no tamure khara phagadra hairaga adu numitudagi noini pau phongna kidrabro che aingoda chithi dugi pakhum adumak pirakhidre o adudi aina tamuba wadudagi ori jalaba iche oiningba oirasun masu manung kanba mi mo orabadi ai sumagini ai sumanung kan bi mo oiba tabani iche mana ingoda haida bangamlaga aina de mongoda kari hairugani magi ai phana bigidama matam punamakta taibang mapuda ina thongnigan thongniduna sulai ngasi su thongnikin khangbiba haibadudi tongan man adubu aisu hairoi che aisu mongoda kari mata hairoi che ai tayai gidamang hingani mana khangbidrabasu ai punchi ase ai ki pawna famlamda masida adumak leron chanba uikrasanu che asumna numit adudai che aduna tamba wafam adudagi aigi firep hena kansinki ima koina kayarak ngangki luhongbagidama yum asida tongan masagaygi milaki adubu miyoising aduna aibu uba matamda macha mamo oijaningi adubu bor oigadoriba mahakto mahaki number piyo mahaka wari sanagi haiduna aiga te aiga nungsinabagi wari sing adu sabada makhoi makhata na adu makari mata hairakti asumna kanthok laktuna sahi khara se ai mapum asidagi yumdagi mapan phoba thoktana kumgi tholopa kumai harau marup mapang singa langba ai kari mata yaudana lakani te ai langningdi ai yauningdi ai ki mapukti te ai ga thungnadrabasu te ai ba nungsijaban nungsigigani thawai ga hakchanga khainadriba phawa ai te ai ba do nungsiduna laiki tampa aishu nangi mana hairaku wahiduna aigi thamoida taana thinki chumme ai matik sathi atubu aina maramoiduna nangi punchi mangodi aina pamdi nu ai phaba thabak inkhang toba doctor engineer matik chaba mi kayana nangi mungda makhoi sagai gi mo oina na bagi da khai ba lakpa kaya da aina maram orga thukai nangi de nangi imagi amadi nangi mungmanungi ningba thungba do ai ya pa madudagi phire base aina loki madudi
matik sadaba idi nangondagi lapthokpani hena fai asumna nangondagi ai la hapna leki adubu tamba thamoi asidadi nangbu nuksibana ngawki nangbu nuksibana nangga iga thanakhiba chithi kaya hanjin paduna ai yomdagi mapan thoba thoki adubu tamba mafam asida leirabadi nangi luhongba soidana kaiba tari khanbadagi ai sanabagidama mapanda koruppaga mapa chanana ai mapanda leki yumda thokpa yaba suti kya phangi adubu mafam aduda thokluraga nang uba phanglaroi doba sana lebak aduda aina thoklubagi kari kanagani haiduna miram aduda dumak leki ai sanabada mai onchitki adubu tamba chinna haibada haiba walagan miram aduda machi da ungduna laikhiba tayagi awabadi kanana su khangidi tamba ai ngasidi sanabada mai pakle ai boi kai khomna biri adubu agi lamdam asigi inkhalakliba na hakya lamdam asida hugalakliba nupi kya lairaba imung kya makhoigi awataba makhoigi ningba thungdaba kya aduga ain bu namduna khutta paishaliba mioi kya makhoina namja namthiknaduna lamdam asigi lairaba praja singbu hena makhoigi khongkhada thamnaba hone asumna mai onsinduna nang leitraba mafam asida leirubagi kari kanagani haiduna hingliba punchisina aruhiba miku phawbagidi sana leipak asida leiriba miyamgidamo mating pangunge haiduna tumba chaba khangdana ngasi phawba honaduna lakhi tamba ahidi nang yum pankraboi khang aina kanadasu nang leiribra leitrabra aina khangna bona kidi maramdi madugi mechakda ai khalubada khangba ngamna aduna thamoi nungdo omsinduna thamlaga aigi thoksida mai onchintuna lekibni taba sir lambi de mile sir choba sorry tampa si aigi nauni si chawbane iche nasidagidi medam haina kokjaragi sargi wasidi achumma ngakani ai police department da constable orabasu sargi gari thoduna lerabasu medam sarna medam gi maramda wari yamnali medam hek thingnarakpadagina lapna khipa phabugi wari ai loina khangjamida adu ngasidi yamna nungai bune mine adu sigi thongal su obirabra sudiroi gise mani sangsilo ege changmina silo asumna imung aduda tampa amadi tayai loina na chawba changlaki adudi tampa sudiroi gi mungsibu kamai tawbana sudir se maga makhoini khak lebin kari haba pai khomba haribadugi macharo mani pai khomba gi machane adudi chahi kya muksurubna magi chahi se chahi kun muksurumani chahi kun pai khomba haribasi police inspector mani police inspector ni jingda posting tabane aduga tabuk ama chatpada mahaki gari do lokhado unthabadagi mak punchi mangre oh adudi tamba magi asiba masadi yum sidadi porokidre gari adu maina chakpada masa adu pumtum tumna me hai oh phari adudi moigi me dele bram to ko sudir oh che lai thoi thole che kare hagi
ꯁꯥꯔ ꯈꯣꯏꯁꯨ ꯂꯥꯛꯄꯤꯔꯤ ꯁꯥꯔ ꯂꯦꯡꯁꯤꯕꯤꯌꯨ ꯌꯥꯔꯦ ꯌꯥꯔꯦ ꯅꯪꯒ ꯆꯥꯎꯕꯒ ꯐꯦꯁꯕꯨꯛꯇ ꯄꯥꯎ ꯐꯥꯎꯅ ꯃꯥꯜꯂꯦ ꯍꯣꯏ ꯁꯥꯔ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤ 15ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯔꯝꯕ ꯄꯥꯏꯈꯣꯝꯕꯒꯤ ꯃꯔꯝꯗ ꯋꯥꯐꯝ ꯈꯔ ꯈꯪꯅꯤꯡꯂꯕꯗꯤ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯣ ꯍꯥꯏꯕꯗꯨꯗ ꯄꯥꯎ ꯄꯤꯔꯛꯄꯗꯨ ꯅꯪꯅꯅꯦꯕ ꯃꯥꯅꯦ ꯁꯥꯔ ꯑꯩꯅꯅꯦ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯤ ꯏꯟꯁꯄꯦꯛꯇꯔ ꯄꯥꯏꯈꯣꯝꯕ ꯃꯁꯤ ꯁꯦꯡꯉꯦꯀꯣ ꯁꯥꯔ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯃꯤꯡꯁꯨ ꯅꯣꯡꯃꯥꯏꯊꯦꯝ ꯄꯥꯏꯈꯣꯝꯕ ꯑꯗꯨꯒ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯔꯝꯕꯅꯦ ꯍꯥꯏ ꯁꯥꯔ ꯑꯩꯗꯤ ꯃꯇꯝ ꯑꯗꯨꯗ ꯆꯍꯤ 5-6 ꯈꯛꯇ ꯉꯥꯏꯖꯕꯅꯤꯅ ꯑꯩꯗꯤ ꯕꯕꯥꯕꯨ ꯃꯁꯛ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯈꯪꯖꯍꯧꯗ꯭ꯔꯦ ꯑꯗꯣ ꯕꯕꯥꯗꯤ ꯃꯣꯔꯦꯗ ꯄꯣꯁꯇꯤꯡ ꯇꯥꯕꯅꯤ ꯃꯣꯔꯦꯗ ꯄꯣꯁꯇꯤꯡ ꯇꯥꯕꯗꯨꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯥꯏ ꯒꯥꯔꯤꯗꯣ ꯂꯣꯈꯥꯗ ꯑꯣꯟꯊꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯆꯥꯛꯇꯨꯅ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏ ꯑꯗꯣ ꯏꯃꯥꯗꯤ ꯁꯥꯔ ꯏꯃꯥꯗꯤ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯦ ꯋꯥꯠ ꯍꯣꯏ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯏꯃꯥ ꯏꯁꯣꯟ ꯁꯣꯟꯈꯤ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯅ ꯑꯗꯨꯃꯛ ꯃꯥꯡꯒꯣꯟꯒꯤ ꯃꯆꯤ ꯑꯁꯤꯗ ꯐꯝꯗꯨꯅ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯈꯤ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯏꯆꯜꯁꯤꯡ ꯁꯥꯒꯩ ꯅꯥꯇꯩꯅ ꯑꯩꯕꯨ ꯆꯥꯎꯅꯕꯗꯃꯛ ꯌꯣꯛꯄꯤꯔꯛꯄꯅꯤ ꯑꯩꯅ ꯈꯔ ꯆꯍꯤ 9-10 ꯁꯨꯔꯛꯄꯗꯒꯤ ꯏꯃꯥꯁꯤꯕꯨ ꯁꯦꯟꯅꯗꯨꯅ ꯑꯗꯨꯃꯛ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯏ ꯁꯥꯔ ꯅꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯦꯜ ꯊꯨꯝꯗꯤ ꯁꯥꯔ ꯕꯕꯥ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯄꯩꯁꯥ ꯈꯔ ꯐꯪꯉꯦ ꯍꯥꯏ ꯐꯪꯐꯝ ꯊꯣꯛꯄ ꯈꯔꯗꯨꯒ ꯑꯩꯒꯤ ꯏꯍꯩꯁꯤꯡ ꯇꯝꯅꯕ ꯑꯃꯗꯤ ꯆꯥꯅ ꯊꯛꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯝ ꯆꯍꯤ 1-2ꯗ ꯂꯣꯏꯈ꯭ꯔꯦ ꯁꯥꯔ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯁꯥꯔ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ ꯏꯃꯥ ꯑꯅꯥꯕꯁꯤꯒ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯆꯦꯛꯀꯣꯟꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯒ ꯏꯃꯥ ꯑꯃꯗꯤ ꯑꯩ ꯍꯤꯡꯖꯔꯤ ꯁꯥꯔ ꯑꯣ ꯑꯗꯨꯗꯤ ꯅꯪꯅ ꯍꯩꯅꯁꯤꯡꯗꯤ ꯀꯔꯥꯏ ꯐꯥꯎꯕ ꯇꯝꯃꯕ ꯁꯥꯔ ꯃꯦꯇ꯭ꯔꯤꯛ ꯐꯥꯎꯕꯗꯤ ꯄꯥꯁ ꯇꯧꯔꯦ ꯁꯥꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯥ ꯇꯝꯕ ꯉꯝꯗ꯭ꯔꯦ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯂꯩꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯆꯥꯅꯕꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯃꯈꯥ ꯇꯝꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯥꯔ ꯆꯦꯛꯀꯣꯟꯗ ꯆꯠꯂꯒ ꯊꯕꯛ ꯁꯨꯔꯤ ꯆꯦꯛꯀꯣꯟ ꯑꯗꯨꯗꯁꯨ ꯊꯕꯛ ꯀꯨꯏꯅ ꯁꯨꯕ ꯉꯝꯗꯦ ꯐꯃꯨꯡꯗ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯏꯃꯥꯕꯨ ꯀꯔꯤ ꯇꯧꯔꯝꯒꯅꯤ ꯐꯃꯨꯡꯗꯒꯤ ꯑꯣꯟꯊꯔꯝꯒꯗ꯭ꯔꯥ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯄꯒꯤ ꯑꯗꯨꯒ ꯑꯃꯥꯡ ꯑꯁꯣꯏꯒꯤ ꯁꯨꯗꯦ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯅꯪꯒꯤ ꯕꯕꯥꯒꯤ ꯐꯣꯇꯣ ꯂꯩꯕ꯭ꯔꯣ ꯁꯥꯔ ꯁꯤꯗ ꯂꯩꯔꯦ ꯃꯈꯥ ꯊꯪꯕꯗ ꯐꯝꯃꯦꯟꯗ ꯊꯦꯠꯂꯤꯕ ꯐꯣꯇꯣꯁꯤ ꯑꯩꯒꯤ ꯑꯄꯣꯛꯄꯗꯨꯅꯤ ꯑꯣ ꯁꯤꯗꯤ ꯆꯥꯎꯕ ꯁꯤꯗ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯊꯝꯂꯤꯕꯗꯣ ꯃꯥꯅꯤ ꯁꯥꯔ ꯁꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯁꯥꯔ ꯁꯤꯗꯤ ꯁꯛꯇꯝꯁꯤ ꯆꯞ ꯃꯥꯟꯅꯩ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯗꯣ ꯁꯥꯔ ꯐꯣꯇꯣꯁꯤ ꯎꯔꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ ꯁꯥꯔ ꯁꯨꯗꯤ ꯑꯩꯈꯣꯏ ꯅꯪꯉꯣꯟꯗ ꯑꯁꯦꯡꯕꯗꯣ ꯁꯣꯏꯗꯅ ꯇꯝꯈꯤ ꯍꯧꯖꯤꯛꯀꯤꯗꯤꯅꯦ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯈꯤ ꯑꯗꯨꯒ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯗ ꯑꯝꯇ ꯄꯤꯌꯨ ꯁꯥꯔ ꯑꯩꯗꯤ ꯐꯣꯟ ꯂꯩꯖꯗꯦ ꯐꯣꯟ ꯑꯃꯒꯤ ꯃꯄꯨ ꯐꯥꯎꯕ ꯑꯣꯏꯕ ꯉꯝꯗꯦ ꯁꯥꯔ ꯑꯣ ꯌꯥꯔꯦ ꯇꯝꯐꯥ ꯌꯥꯔꯦ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯇꯝꯐꯥꯗ ꯄꯥꯎ ꯍꯥꯏꯔꯛꯀꯦ ꯑꯗꯨꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯒꯗꯕꯅꯤ ꯑꯩꯅ ꯀꯧꯔꯛꯄ ꯃꯇꯝꯗꯁꯨ ꯅꯪ ꯂꯥꯛꯎ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯅ ꯄꯥꯏꯈꯣꯝꯕ ꯊꯤꯔꯛꯄꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯅꯪ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯇꯝꯐꯥ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔ ꯍꯣꯏ ꯇꯤꯌꯥ ꯁꯤꯗ ꯂꯩꯔꯦ ꯑꯗꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯇꯝꯐꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯥꯅ ꯑꯩꯕꯨ ꯋꯥꯔꯧꯔꯝꯈꯤꯗ꯭ꯔꯥ ꯇꯤꯌꯥ ꯋꯥꯔꯧꯕ ꯑꯃꯗꯤ ꯋꯥꯔꯧꯗꯕ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯇꯤꯌꯥ ꯑꯩ ꯍꯪꯁꯨ ꯍꯪꯗꯦ ꯑꯗꯨꯒ ꯍꯪꯕꯁꯨ ꯍꯪꯉꯤ ꯐꯔꯦ ꯇꯝꯐꯥ
ꯄꯥꯎ ꯐꯥꯎꯔꯛꯀꯦ ꯇꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯝꯐꯥꯅ ꯇꯦ ꯑꯩꯒꯤꯗꯃꯛ ꯍꯤꯡꯖꯔꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯀꯥꯎꯕꯤꯒꯅꯨ ꯇꯦ ꯁꯔ ꯉꯁꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ ꯁꯔ 이제 나티 이태마 나티 매담 ngasi디 yamna nungai ado sargi phone chatrasu nanaugi phone de hite tobiro sarnadi sargi number se itema de pidri male se nanaugi phone number le phone hik chatrasu nanaugi phone sida toraga ai dum pizagi chawa ngasidi mangumani mang oiramgadra taibang oiramgadra isada angakpa phawi itema nate madam itema mang nate taibang ne mase taibang ne itema mase asema taibang ne tampa adudi akhoi chaluki phasana layo hoi ai amuk layo ki Sir, hꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯐꯣꯇꯣꯗꯨꯒ ꯑꯩꯈꯣꯏꯅ ꯊꯝꯂꯤꯕ ꯃꯤꯁꯤꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯩ ꯁꯔ ꯑꯆꯨꯝꯕꯅꯤ ꯉꯁꯤꯗꯒꯤ ꯆꯍꯤ 15ꯒꯤ ꯃꯃꯥꯡꯗ ꯏꯟꯁꯄꯦꯛꯇꯔ ꯄꯥꯏꯈꯣꯝꯕ ꯀꯔꯝꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯃꯣꯔꯦꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯕ꯭ꯔꯥ ꯃꯍꯥꯛ ꯃꯣꯔꯦꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩ ꯍꯥꯏꯕ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯕꯅꯤꯅ ꯃꯗꯨꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯇꯧꯔꯒ ꯑꯁꯦꯡꯕꯗꯨ ꯀꯔꯤꯅꯣ ꯈꯪꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯈꯥꯗ ꯒꯥꯔꯤ ꯑꯣꯟꯊꯗꯨꯅ ꯁꯤꯈꯤꯕꯗꯨ ꯑꯁꯦꯡꯕꯔꯥ ꯑꯗꯨꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯂꯣꯈꯥꯗ ꯏꯟꯊꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯅꯤꯁꯇꯔ ꯕꯥꯕꯨꯗ ꯁꯤꯔꯤꯕ ꯃꯔꯥꯜ ꯑꯗꯨ ꯑꯁꯦꯡꯕꯔꯥ ꯑꯆꯨꯝꯕꯔꯥ ꯃꯗꯨ ꯈꯪꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯁꯥꯔ ꯍꯧꯖꯤꯛꯁꯤ ꯃꯍꯥꯛꯇꯤ ꯃꯤꯔꯣꯜ ꯇꯥꯗ꯭ꯔꯤꯕꯅꯤꯅ ꯃꯁꯤꯒꯤ ꯋꯤꯠꯅꯦꯁꯁꯤ ꯀꯔꯝꯅ ꯑꯣꯏꯒꯅꯤ ꯃꯗꯨꯅꯤ ꯆꯥꯎꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕ ꯋꯥꯐꯝꯁꯤ ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯤꯗꯤ ꯄꯥꯏꯈꯠꯇꯕ ꯌꯥꯔꯣꯏ ꯈꯣꯡ ꯊꯥꯡꯖꯤꯟꯗ꯭ꯔꯕꯗꯤ ꯃꯥꯡꯗ ꯆꯪꯁꯤꯜꯂꯣꯏ ꯃꯥꯡꯗ ꯆꯪꯁꯤꯟꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯇꯥꯕꯅꯤ ꯊꯤꯕ ꯇꯥꯕꯅꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄꯒ ꯃꯍꯥꯛꯄꯨ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯊꯥꯈꯤꯕꯅꯣ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯅ ꯑꯣꯏꯍꯧꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯑꯗꯨꯒ ꯑꯁꯨꯛ ꯂꯨꯔꯕ ꯊꯕꯛ ꯑꯃꯕꯨ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯅꯤꯡꯊꯤꯖꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯒ ꯄꯨꯂꯤꯁ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈꯤꯕꯗ ꯀꯔꯤꯒꯤꯗꯃꯛꯇ ꯉꯁꯤ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯆꯍꯤ 10 ꯇꯨꯃꯤꯟꯅ ꯂꯩꯔꯝꯂꯤꯕꯅꯣ ꯃꯗꯨꯒꯤ ꯃꯔꯝꯗꯣ ꯑꯁꯦꯡꯕ ꯈꯪꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯁꯔ ꯍꯧꯖꯤꯛꯇꯤ ꯏꯟꯁꯄꯦꯛꯇꯔ ꯄꯥꯏꯈꯣꯝꯕꯒꯤ ꯃꯔꯝꯗ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕꯗꯨ ꯁꯣꯏꯗꯅ ꯄꯨꯊꯣꯛꯄ ꯉꯝꯂꯒꯅꯤ ꯁꯔ ꯍꯣꯏ ꯆꯥꯎꯕ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯄꯥꯏꯈꯣꯝꯕ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯇꯝꯐꯥ ꯑꯃꯨꯛꯅ ꯊꯦꯡꯅꯔꯝꯗꯕꯁꯦ ꯁꯔ ꯋꯥꯔꯧꯕꯗꯤ ꯌꯥꯗꯦ ꯁꯔ ꯁꯔꯁꯨ ꯑꯗꯨꯝ ꯊꯃꯣꯏ ꯀꯜꯂꯦ ꯑꯗꯨꯒ ꯁꯔꯒꯤ ꯃꯦꯗꯥꯝ ꯇꯝꯐꯥꯁꯨ ꯊꯃꯣꯏꯗꯤ ꯑꯗꯨꯝ ꯄꯠꯊꯔꯒꯤ ꯗꯤꯜ ꯂꯩꯗꯨꯅꯤꯅꯦ ꯁꯔ ꯆꯥꯎꯕ ꯁꯣꯔꯤ ꯁꯔ ꯁꯨꯝ ꯊꯃꯣꯏ ꯀꯟꯕ ꯃꯥꯟꯅꯩ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ ꯁꯔ ꯀꯔꯤ ꯍꯥꯏꯕ ꯅꯠꯇꯦ ꯁꯔ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯁꯔ ꯆꯥꯟꯅꯩ ꯍꯥꯏꯕ ꯁꯔ ꯆꯥꯎꯕ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯅꯧ ꯅꯧꯅ ꯌꯦꯅꯤꯡ ꯍꯨꯟꯕꯒꯨꯝ ꯇꯧ ꯑꯁ ꯁꯔ ꯑꯗꯨꯒꯤ ꯋꯥꯗꯤ ꯌꯥꯎꯁꯪ ꯑꯣꯏꯔꯝꯃꯗꯤ ꯊꯥꯕꯜꯕꯨ ꯆꯣꯡꯒꯗꯧꯅꯤꯗ ꯊꯥꯕꯜ ꯆꯣꯡꯐꯝ ꯂꯩꯇꯗꯅ ꯕꯦꯟ ꯄꯥꯔꯇꯤ ꯂꯩꯇꯕꯗꯒꯤ ꯑꯩ ꯑꯗꯨꯝ ꯍꯟꯖꯔꯕꯅꯤ ꯑꯩꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯥ ꯃꯅꯨꯡꯗ ꯆꯣꯡꯉꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯤ ꯀꯔꯤ ꯍꯥꯏꯕ ꯆꯥꯎꯕ सर हाइदे आई करीम हाइदे सर थबल नुमाय अखोई सर जीवा थमुइदी पूरा पत्थर की दिल मैडम दुसु वाओ मसकदी कुपजमनी को हिमाय मैं करीम हंदे वानी सही तरा निपान तरा मापन की नुपी ने हेलोई इमाय इमाय असिदा गाउदना कनाना गाउदोइनोने इमाय मीगी मचाना करमनो कोई अखोइनि युमदा लेहौरिदुनो तोइबा नहावाइदि खरा फजरमी होजिक्ति मुन्ना येंगा सीता संबीबु माले करी हबा चौबा कनानो सीता संबी माले हेबो सर हाइदे करीमता हाइदे सर
ꯇꯝꯐꯥꯕ꯭ꯔꯣ ꯅꯪꯅ ꯁꯤꯇꯥ ꯁꯪꯕꯤ ꯃꯥꯜꯂꯦ ꯍꯥꯏꯗꯨꯕꯣ ꯅꯠꯇꯦ ꯁꯥꯔ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯑꯁ ꯌꯨꯝꯗ ꯂꯩꯕꯗꯣ ꯁꯤꯇꯥ ꯁꯪꯕꯤ ꯍꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯥꯜꯂꯤꯅ ꯁꯨꯝ ꯍꯥꯏꯖꯕꯅꯤꯗ ꯁꯥꯔ ꯆꯥꯎꯕ ꯃꯤꯕꯨ ꯑꯗꯨ ꯌꯥꯝ ꯍꯟꯊꯅ ꯈꯟꯒꯅꯨ ꯁꯛ ꯅꯠꯇꯦ ꯇꯉꯥꯏ ꯐꯗꯕꯁꯦ ꯊꯃꯣꯏꯗꯨꯅꯤ ꯊꯃꯣꯏ ꯁꯦꯡꯕ ꯑꯃꯗꯤ ꯊꯃꯣꯏ ꯆꯨꯝꯕ ꯑꯆꯨꯝꯕ ꯉꯥꯡꯕ ꯑꯁꯦꯡꯕ ꯑꯆꯦꯠꯄ ꯐꯤꯔꯦꯞꯇ ꯂꯩꯕ ꯍꯥꯏꯕꯗꯨꯅꯤ ꯍꯣꯏ ꯍꯣꯏ ꯁꯥꯔ ꯑꯗꯨ ꯑꯩꯈꯣꯏꯕꯨꯗꯤ ꯍꯟꯕ ꯌꯥꯔꯔꯣꯏ ꯁꯥꯔꯒꯤꯗꯤ ꯌꯦꯅꯤꯡ ꯑꯃꯨꯛ ꯍꯜꯂꯦ ꯕꯁꯟꯇ ꯑꯃꯨꯛ ꯂꯥꯛꯑꯕꯅꯤꯅ ꯀꯔꯤꯕ ꯆꯥꯎꯕ ꯅꯪ ꯉꯁꯤꯁꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯌꯥꯝꯅ ꯁꯣꯜꯂꯤ ꯅꯠꯇꯦ ꯁꯥꯔ ꯕꯁꯟꯇ ꯀꯔꯤꯑꯕ ꯀꯅꯥ ꯕꯁꯟꯇ ꯂꯥꯛꯑꯦꯕ ꯅꯠꯇꯦ ꯁꯥꯔ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯁꯥꯔ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯁꯥꯔꯁꯤ ꯀꯔꯤꯝꯇ ꯍꯥꯏꯕ ꯌꯥꯗꯦ ꯃꯌꯥꯝ ꯀꯔꯤ ꯐꯥꯎꯏ ꯍꯧꯖꯤꯛ ꯇꯌꯥꯏꯒꯤ ꯅꯤꯡꯕ ꯀꯥꯏꯔꯨꯕꯗꯨ ꯇꯌꯥꯏꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯕ ꯇꯝꯐꯥ ꯊꯦꯡꯅꯔꯦ ꯇꯝꯐꯥ ꯃꯊꯪꯗ ꯃꯈꯥ ꯀꯔꯤ ꯑꯣꯏ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩꯒꯤꯗꯤ ꯒꯥꯔꯤ ꯃꯈꯥ ꯊꯧꯖꯔꯦ ꯂꯥꯛꯂꯦ ꯂꯥꯛꯂꯦ